Kuki zone talibu Union Territory ki demand ase center na yaba ngamloidaba amane haina Amit Shah na phongdokkhre. Manipur da Kuki zo phurup na taliba Union Territory ki demand ase center na yaba ngamloidaba amane haina Union Home Minister Amit Shah na Manipur ki governor da khangalakre haire. Iram masigi matang da national ki pause di tribune da phongdoklokpa report amana hai. Haukiba tang amada Union Home Minister Amit Shah na share lawduna pangthokiba Manipur ki security review meeting aduda Kuki zo phurup ki miyoi sing na taliba Union Territory ki demand ase yaba ngamloidaba wafam ne haina Union Home Minister Amit Shah na Manipur ki governor amasong state asigi atay makok thongbo official sing da khangalakibani haire. Tribal gi mi sing na hena labor district sing da Union Territory ki makha da demand tawriba separate administration gi wafam ase negotiation gi lambi leitaba amade chatnaba yaroidaba issue ne haina Union Home Minister Amit Shah na khanganke haire. Amarom da center ga su chatna diba lalolup sing na phongna khulai pairaga chathok chasin tawriba sing makoi gi designated camp sing da laihanaba amade wafam ase thawoidrabade madu chapchana thengnanaba thorang lokhatgadabani haina Union Home Minister Amit Shah na mari lenaba official sing da khanganke haina di tribune ge report asina makha tare. Solsanpur da gari nipan mai pakna changkhre. Union Home Minister Amit Shah na ngasidagi Manipur da pre moment haunabagi khanghan khiba matungina Imphal dagi Solsanpur phawba chakthok gas cylinder puba truck mari petrol amasung diesel puba truck ahum amade MST gi bus sama punna gari nipan Solsanpur tamna chatkhre. Imphal dagi lamthakiba gari sing adu Manipur Police amade Central Force ki person sing na ningthina ngak sen ke gari sing adu ayuk pung 10 ga minute 13 rom tarakpada Torbung Gram Panchayat ki Phagatkhre Ikhaida thongke. Phagatkhre Ikhaida gi Manipur Police ki team adu laihoraga Central Force ki person sing na gari sing adu makhatana ngak senduna Solsanpur tamna changan khibane. Imphal dagi lakiba MST gi bus aduda Solsanpur tamna chatkadaba passenger ama phawba tongkhide. Adumapu mamangda Manipur lengak na Solsanpur tamna MST gi bus sangnaba anirak honarabasu Phagatkhre Ikhai phawba changlaga makhatana changba ngamdana lakhibane. Adubu ngasidi MST gi bus adu mai pak na Solsanpur tamna changba ngamkhe. Panba yabadi Manipur ki irang ase hek haurakpadagi ngasi phawba Meitai amasung Kuki sing sangthok sangsin yadana lakhibani adubu Meitai amasung Kuki nataba atopa phuruki miyoi singna Solsanpur natraga Imphal tamna chathok chasin tawba matamda athingba amata piba leite haire. National Highway sing the pre movement ge passenger bus thabada Kuki sing na bus ama winger ama mai thakre Kuki ama sire ngasidagi nauna lam thaba haukiba Kangpokpi pharuga senapati tamna chatkhiba MST gi bus service adugi mayokta Kangpokpi district ki tongan ba maphamda Kuki sing na irang haurakre irang adu laksin na honabada security force na tear gas cell kapada miyoi kullom asopan nangkhre CRPF ki bus ama yauna tata winger ama mai thakre. Masigi matungda press na phangwa paw amagi matungina Imphal dagi chatkiba Imphal Kangpokpi senapati bus adu security gi akanba section thorang amaga loinana chatkibane. Bus aduna Kangpokpi district ki Gampi 5 apa yorokpada mafam adu da hana dagi ngairaga leramba masing yamlaba chin Kuki zo gi miyam amana bus adu da nung thajilakhe thawong adu control tawnaba honabada security person singna tear gas cell kaya kapke maduda miyoi kullom aso apan nangkhre amade security person anisu aso apan yaukhe hairi. Nakala marom da Kangpokpi district ki Kaithel manbi da su maikai adongi Kuki singna Imphal Dimapur lambi da tholaktuna khongjang sangsin ki ba Kuki sing aduna India ki masu ohung ki phiral paiduna amade national anthem saktuna tongan ba kholak pe asu laukhe. Kuki singna sangsilaki ba khongjang aduda CRPF ki bus sama yauna passenger service tawba Tata winger amasu mai thake loinana national highway sida chathok chasin tawba yaduna ba miyamna nung pe asu lambi mai da langtharake. Amarom da ngase yokpung 13 ga minute kunga mga tabda Gampi 5 area da Nongmei round khara kapagi makhol takhi Nongmei adu kadai dagi kablakpano amadi thaudok aduda so apan yaukibara haibagi chapchaba pawdi hojuk phawbagi oina phangba ngamdre. Amaronda unofficial level source abanade ngasigi thaudok aduda Kaithel manbi ward number 2 dagi Lalgun Singsit kawba miyoi ama Nongmei na panbadagi leikhidre haire. Folks ki tangtu leitabagi khongchat security force na thinglabanina Union lengak na lauktokiba pre movement gi wahan thok leitre haina manihana phongdokkhre. Federation of Civil Society Organization Folks na ngase senapati phawba chatnaba toramba khongchat adu security force na chalhandrabanina Union lengak na lamdam asida ngasidagi pre movement yahalagani haina lauktokiba adugi wahan thok leitre haina organization asina phongdokkhre. Lamdam asida pre movement yahalagani haina Union Home Minister Amit Shah na lauktokiba adugi matungina Folks na silaga senapati phawba
चटनब तौरंबा खोंगचत अदु ngase Delaland leba Impal War Cemetery mamangdagi saknarba filmmaker Aribam Syam Sharma ne lamthakibani खोंगचत अदु हेक lamthakibaga Manipur Police ki masing yamlaba person singna खोंगचत अदु Impal International Airport tagi security convoy yauna lakpo Manipur State Transport ki bus adu ko loinana chatnaba khangan ke tungdap खोंगचत loi sing adu mafam adu dagi saithokna khaga maikai kaya dagi खोंगचत adu chatnarakpadagi sekmai pangal tabi mapa yorokpada security force na खोंगचत adu makata na chatnaba thingke खोंगचत अदुना इम्फाल दिमापुर लंबीदा लाकपदा खोंगचत अदुबु सौगतप मियामना लंबीगी नागेता लेप्तुना तरामना ओप्पा अमदि पुनिंग थगतकी खोंगचत अदुगा मरी लेनाना फोक्स के प्रेसिडेंट एस मनिहारना हाई यूनियन होम मिनिस्टर अमित शाह ने लमदम असिदा ngasiदगी फ्री मोमेंट यहालगनी हाइना लाउथोकिबा अदुगी मतुंगिना खोंगचत असि चटपनी आइडिया ऑफ मणिपुर युमफम ओइरगा चलिबा खोंगचत असि कनागुमा फुरुप नत्रगा कांगलुप अमतदा खनाबा हौबा चटपा खोंगचत नते मसिदि लमदम असिदा अथुबदा तंगदु लैताबा हंजिलकनबगी पाउजेल पुबा खोंगचत ने lamdam asida ngasidagi free moment yahalagani amadi asoyangam thohaloi haina union home minister na lauthokiba wafam adu ngakpa ngamloidaba oirabadi manipur gi miyam da lale hajapam thoi free moment asi matam khara yahanba ngamkhiroi haina lauthoklabadi khongsat asi khudakta lepkani ngasi chaliba khongsat asidi union lengak na thokiba order dubu ikai khumnaba utpani khongsat asida asoyangam yaudanaba miyamna su lai khurambiyo haike mahana makhata na hai governor Ajay Kumar Balana logi wangmada sijinariba khusukhlai punama pikhalaknaba matam किबादुगी मनुंगदा तंपाकी ओइनदी खुलाई अयाम पिखनखरे अपीबा मतम मदुगी मनुंगदा खुलाई लिसिंग मरी हेना थिंगतखरबने ममांगदा मिनिस्टर एमएलए सिंगी मयुमदा ड्रॉप बॉक्स थमदुना पिखतकिबा खुलाई सिंग अदुगा पुन्ना पारबदि पिखतफम थोपा खुलाई लिसिंग तरुकलोम अदु सुख्रे हाइना लौबा फावबा यारबने अदुम ओइनमक लेंगाकी याथंग असिगी ओना तैनबदा कुकी खुलाई पाइबा सिंगना सेपरेट एडमिनिस्ट्रेशन फंगदर फावबा खुलाई अमता पिखलोय हाइना फोंदोरकलिबा असिगी मथक्ता सेंटरना एक्शन अमता लौखतना लैरिबा से ngaktaba ngamde makoina सिजनरिबा खुलाइसिंग अदुगी मरक्ता फॉरेन मेड कया अमसु यावरिबने मानबा मियेंगना येंगलबदे कुकी खुलाई पाइबसिंगना लोगी वांगमदा सिजनरिबा खुसु खुलाई खुदिमक लौखतफम थोए हाइनसु महाना मखा ताना फोंदोके स्टेट की थाक वुमेन डे पांथोखरे मणिपुर स्टेट कमीशन फॉर वुमेन MSCW ना ngasi निटाइपा जुथेक्ता लेबा DIPR की ऑडिटोरियम हॉल दा महुत अमदी IPR की डायरेक्टर nganगोम उतमदा चीफ गेस्ट ओइदुना एक्सेलरेट एक्शन हाइबा थीम दा इंटरनेशनल वुमेन्स डे थौरम पांथोखरे थौरम अदुदा MSCW की चेयरपर्सन थुमलिप तिनिंगफम मोनसांगना प्रेसिडेंट ओइके मेंबर सेक्रेटरी W फजतोंबी मेंबर सिंह टी चोंग सिन कोइरेंग SK सोफियाना गेस्ट ऑफ ऑनर ओइके चीफ गेस्ट की वरोलदा NG उतमना हाइखिबदा बजेट पिखराबा कमीशन असगी मेंबर सिंगना अवा अना थीदना नुपी सिंगी दमक नुपी सिंगना थेंगनरिबा सिंगदा अवा अना थीदना होनरे नुपी सिंगना अवा अना थोपा मतमदा मतम खरगी लेफम अमा स्टॉप सेंटर दा लैबा यारे नुपी सिंगना अवाबा खुदोंग थीबा थोलकपा मतमदा सेंटर असगी टेलीफोन नंबर 181 दा पाउ पिबियु हाइबा वाफम सिंग फोंगदोके सिक्योरिटी फोर्स ना तोंगान तोंगान बा लालहोलो कया के केडर सिंग फारे लमदम असगी सिंग अमसुंग तंपाकी तोंगान तोंगान मफम कया दगी सिक्योरिटी फोर्स ना लोन थिंखरबा लालहोलो कया गी मियो किया फगत पंगम ले हाइदि पुलिस दगी फंगबा पाव मना हाई टेक्नोपॉल डिस्ट्रिक्ट की लोकसाउ तुरेल मनाकता लेबा बॉर्डर पिलर नंबर 77 दगी लोन थिंखरबा लालहोलो केवाई केल गी कादर अनि फगत पंगम ले हाइदि अगलबा सिंग अदुदि थौबाल डिस्ट्रिक्ट की नोंपोक सिंगमाई दगी कैसाम नाउसा एलाइस निंग सिंगबा सही कुंथ्रागा निपान अमदि बिष्णुपुर डिस्ट्रिक्ट की पोसंगबो ममांग लेकाई दगी निंगथौजम संजोय सही तरागा निपान ने हाइदि अमरोम द सिक्योरिटी फोर्स ना लोन थिंखरबा लालहोलो प्रिपा के केदर अमा फारे हाइदि फारबा मियोय अदुदि निंगथौजम दनंजोय कवे हाइदि मंगोंदगी मोबाइल फोन अमा सिम कार्ड अमा आधार कार्ड अमा वॉलेट अमा गाड़ी की RC बुक अमा सेलोइना लुपा लिसिंग अमा अमदि टाटा नेक्सन कार्ड अमसु फागत पंगम ले हाइदि रिलीफ कैंप लेरिबा सिंगना मसा मसा के मयुमदा हंजिनबा लाकपदा सिक्योरिटी ना संगन किद्रे हाइदि इम्फाल ईस्ट डिस्ट्रिक्ट की खुंद्राकपम एसे की मनुंगसन लेबा पुखाव दोलाई थाबी दामदा दोलाई थाबी इकौ साधु येंखुमन माइरेन पाट की खुंजा सिंग मे अहुमदगी हौरखिबा इरांग असिना मरम ओइरगा कुकी सिंगना युम कया मै थादोखिबदगी रिलीफ कैंप सिंगदा संगजफम लौदुना लेरखिबा खुंजा सिंगना मसा की मयमदा चंगनबा लाकपदा सिक्योरिटी फोर्स सिंगना थिंगबदगी संगन किद्रे हाइदि ngase yuk pung tare makharom tarakpa matamda masing yamloba sawongbung relief camp amadi sajiwa relief camp ta leiriba myo singna masagi magi gari sing puthokna duna gari sing aduda tongduna dolai thabi dam yoksilakpa matamda security force singna thatuna thamki haidi pung ani hena security force na awai akhum tongnaraba matung makhatana masa masagi mayumda changge haiba yadabadagi
पोरोमपाता लेबा इम्फाल ईस्टकी एसपी दा चंगबा याबगे परमिशन लौरगदि हाइदुना रिलीफ कैंप ता लेरिबा मियोसिंग एसपी ऑफिस तमना चनखे हाइदि पनबा याबदि कुमजा 2023 गी मे 3 दगी हौखिबा इरांग असिदगी हौना इकौ माइरेन पात सादु येंखुमान दोलाई थाबिगी खुंजासिंग मयुम थादोक्तुना रिलीफ कैंप ता हौजिक फावबा मसा मसागे मयुमदा हंजिनबा ngamdana awawa punsi marel amada lairibani Jiribam district of Phagatkhre combing operation Phagatkhre Manipur ki governor Arjoy Kumar Balana security personnel sing the gilo tawkiba khulai pikhalag pekiba matam numit taramari ni gilo kiba loidana pikhat hawdaba khulai sing phangnaba combing operation Phagatkhre hana lauktokiba adu thabak oina pangthokpa hawkhre khongjang asigi manung channa Jirigi district headquarter ki tongan ba mafam kayada ngasi ayukta gi hawna Phagatkhre na combined force na combing operation Phagatkhre hawkhre pawse asina Jiribam gi phangba paw gi matung ina de ngasi ayuk pung taki hauraga combined force ki kangbuna Jiribam district headquarter ki manung channa lairiba Vidyanagar khungang da combing operation Phagatkhre maduda yum da sangduna thiba homba ki thabak chathabada natana imung aduna lairamba miyosing amamam to oina sak khangdokpa gi thabak su Phagatkhre Vidyanagar khunda combing operation loiraba matungda thangnabada lairiba khunsing da su combing operation Phagatkhre combing operation ase Jiribam gi tongan ba mafam singda makata na Phagatkhre adubo combing operation aduda mipha mipun amade khusukhulai Amarum recover tawba ngamlabagi habagi pawdudi haujuk phabu combing operation Phagatkhre combined team gi maikai dege phongdorok palaitre haidi